Harga kamera ay maglabas na sila lang. Di ko na talaga matinda hotel kaya ng potin ng apan mo ni 한타 담배산 좀 먹자. kulai sini sing apa kulai saya kampung itu kapan apa nama itu malam di sini apa ni malam di sini ada bakal di sekolah dah. Kalau teman tu sana pun bayar ni, betul ni. Kalau tu bayar ni ada kan apa ni? Atau mana sana? Kalau mana sana tu sana ada. ꯑꯩꯈꯣꯏꯒꯤ ꯊꯥꯡ ꯇꯥ ꯍꯥꯏꯔ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯨꯡꯗ ꯑꯩꯈꯣꯏ ꯊꯥꯡ ꯌꯥꯟꯅꯕ ꯑꯗꯒꯤ ꯁꯔꯗꯦꯒꯨꯝꯕ ꯁꯣꯗ ꯊꯥꯡ ꯌꯥꯟꯅꯕ ꯁꯤ ꯈꯛꯇ ꯑꯣꯏꯅ ꯎꯏꯀꯣ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯎꯔꯥꯛꯅ ꯌꯦꯡꯕꯗ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏ ꯃꯈꯜ ꯑꯍꯨꯝ ꯊꯣꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯝꯂꯞꯅ ꯌꯦꯡꯕꯗ ꯑꯗꯨꯃꯥꯏꯅ ꯂꯩꯖꯩ ꯃꯈꯜ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏꯅ ꯌꯣꯠꯁꯕꯤ ꯃꯈꯣꯡ ꯑꯍꯨꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯂꯥꯏꯕꯨꯡꯗ ꯑꯩꯈꯣꯏ ꯊꯥꯡ ꯌꯥꯟꯅꯕ ꯊꯥꯡꯒꯤ ꯁꯣ ꯇꯧꯕ ꯊꯥꯡꯒ ꯇꯥꯒ ꯌꯥꯟꯅꯕ ꯁꯤꯕꯨꯅ ꯑꯩꯈꯣꯏꯅ ꯄꯔꯐꯣꯔꯃꯤꯡ ꯑꯥꯔꯠꯁ ꯀꯜꯆꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩꯀꯣ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯀ꯭ꯂꯥꯁ 9, 10, 11, 12ꯇ ꯁꯦꯂꯦꯕꯁ ꯑꯣꯏꯅ ꯍꯥꯞꯄꯒ ꯁꯤꯁꯨ ꯇꯝꯅꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯗꯨꯀꯦꯁꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯃꯈꯜ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯃꯈꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯀꯤ ꯂꯥꯏꯟꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯡ ꯇꯥꯁꯦ ꯑꯩꯈꯣꯏ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯑꯣꯏꯅ ꯁ꯭ꯄꯣꯔꯠꯀꯤ ꯂꯥꯏꯟꯗꯁꯨ ꯆꯠꯂꯦ ꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯔꯒꯗꯤ ꯋꯥꯏ ꯑꯥꯗ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯏ ꯐꯨꯅꯕꯗꯁꯨ ꯋꯥꯏ ꯑꯗꯣ ꯃꯦꯗꯜ ꯐꯪꯕ ꯃꯤꯀꯨꯞꯇ ꯃꯦꯗꯜ ꯐꯪꯕ ꯃꯇꯝꯗ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯖꯈꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯀ꯭ꯂꯕꯅ ꯁꯤꯟꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯁꯤ ꯌꯥꯝꯅ ꯄꯦꯟꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯊꯥꯒꯠꯆꯔꯤ